ꯀꯪꯂꯩ ꯃꯤꯌꯥꯝ ꯏꯔꯤꯛꯁꯥꯁꯤꯡ ꯃꯐꯝꯗ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯤꯂꯣꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯖꯤꯡ ꯑꯅꯤꯒꯤ ꯇꯥꯏꯅꯕ ꯊꯣꯡꯒꯤ ꯍꯦꯛ ꯃꯅꯥꯛꯇꯅꯤ ꯑꯩ ꯍꯦꯛ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩ ꯃꯌꯥꯝꯁꯦ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯅ ꯁꯣꯐꯥꯔ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯪꯖꯕꯗ ꯑꯃꯁꯨꯡ ꯑꯩꯅ ꯍꯧꯖꯤꯛ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯔꯤꯒꯨꯝꯕ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯈꯔ ꯂꯥꯛꯄꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯄꯗ ꯃꯗꯨꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯈꯔ ꯉꯁꯤ ꯄꯨꯟꯁꯤ ꯇꯦꯟꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯨꯃ ꯑꯩꯈꯣꯏ ꯐꯥꯎꯖꯔꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯡꯒꯤ ꯁꯔꯨꯛꯇꯨ ꯌꯥꯖꯕꯗꯨꯁꯨ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯃꯨꯀꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯩꯒꯤ ꯃꯔꯨꯞ ꯏꯇꯥꯎ ꯑꯩꯈꯣꯏ ꯖꯂꯥꯟꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ MMWꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤ ꯏꯅꯥꯎ ꯕꯣꯕꯣꯏ ꯈꯣꯏꯃꯌꯨꯡꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯖꯔꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯍꯦꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛꯁꯤ ꯆꯞ ꯆꯥꯅ ꯂꯩꯖꯔꯤꯕ ꯄꯨꯡꯁꯤ ꯑꯩꯅ ꯇꯧꯖꯔꯤꯕꯁꯤ ꯄꯨꯡ 7:53 ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯒꯨꯝꯕ ꯂꯥꯞꯅ ꯂꯩꯕꯤꯔꯤꯕ ꯃꯤꯠꯅꯗꯤ ꯎꯍꯧꯗꯕ ꯄꯥꯎ ꯈꯛ ꯇꯥꯔꯀꯥꯟꯗ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄꯤꯔꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛꯇꯨ ꯊꯣꯛꯇꯅꯅꯕ ꯑꯃꯁꯨꯡ ꯊꯣꯛꯀꯦ ꯈꯟꯕꯤꯕ ꯀꯥꯡꯕꯨꯅꯁꯨ ꯃꯗꯨ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯊꯧꯗꯣꯛ ꯅꯠꯇꯦ ꯇꯠꯅ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨꯒꯤ ꯁꯥꯎꯅꯕꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ खितंग पुनिंग शांति लेनेनबा आई थमजगे मरकसिदा अखोगी मैतैसिंगी मरकता लेबा अखोगी मैतै पांगलगी अखोगी खुनसिंग अदुगा मैतै पांगलसिंगी मरकता लेबा मैतैगी खुनजासिंगदा थोहनिंगबा थौतुक थोक्तनबा माइकै अनिमकी लेबिरबा मयाम सिंगसिना अदुगी मतांगदा खितंग वखल फाथन बिनेबगिदमक्ता कोकोमीगी माइकैदगी लेबाग मयामदा इकोनोना थोहनिंगबा थौतुक थोक्तनबगिदमक्ता आई अपील तौजै।